Ngalingai matamdagi Houjikfao lan singsi yenglubada khutlai technology asina chingba yam sathina hongle Thainadagi rifle dagi missile ngasidi lan si sunrangda thagatliba satellite ki matengna kilometer lising lapna drone thajilaga landa basu yare adubu mapan thongda sathina honglagasu nungi oiba lengdaba kharadi adum lei miyoibana amana amabu namthunaba lakchanaba sonthanaba hotnabagi mawongde chahi lising kaya si hongde haibamak yai ngasigi video sida adugumba Thainadagi chatnaraklaba battle tactics lalong taret ki maramda khangminase ahanbada khwaidagi liraba khwaidagi reliable oiba lan gi khutlai singi manungda akiba haibasisu amane akiba haibasi hingsa hatpa tupa mang takpa thokhalaba kan khaktada leirakani haiba leite lanmi tengol sing amata thingnadringai dagi hana akiba haibasi checksina khutlai oina onthoktuna yam haina sijinai masigi mayek laraba khudamdi Mongol Empire ne makhoibu mayoknani haidana leirakpa city amatumna ahingma jiba amata khaktana pulap manghankhiba asina adugumba lam tara lan thengnabadagi kalli haibase Mongol commander singna yam munna khange makhoisi kayamuk tamthi ataida tamlunaba mi kharagi thawai thawaina khakpirambasu yawe masigi matung lam pulap surrender tawrakhi maramdi Mongol singi tenjaidagi makhoigi tamthi haba mingchatuna shakti leiba yam henbanani sumdawdana akiba haiba asina Mongol singi mapangal saruk kaya hengat hanki Roman singnasu yam kupna hotlaba psychological dominance makhal ama ilamme lan horakpasing yam tamthiba mawongda miyam khangna cheirak piramme maru oiba lamjaw mataida achat awokna unaba mawongda pang tingduna hatlamme masina lan horakpasingi chang handahanduna leibaki military resource mayeng tabadagi kanbikhe ani subada mayamnadi lan ngambaga lanmi khutlai masing kayam lei haibasiga manaboy khale adubu yangna jangsinba amadi handokpa ngamba matam manghandana khut tharuba apikpa forces singna maru oiba campaign mai paklakpagi wari kaya leikhre Alexander the Great na masing yamba henba Persian lanmi tengol sing makhoi masel fajana coordinate tawban nangdringai lanbungda namfu da changhalaktuna hanjin mai thiba pikhi Alexander gi lanmi ne yangna jangsilakpada masing yamjarabasu makhoi gi mapangal punna fudokpa ngamhande kadai waida karam kanda landagani Alexander na lapthokpa asina langi mamai chumbangam bane Mongol singi sagol lanmi yam lap na amade yam kui na chatpa ngamlamme itha thajarudana attack tawsinba mathau tarakpada sat handokpa yeknaba singna chungsinna duna fivam semba nangkhidringai amuk halaktuna landaba haibasi Mongol singi lalongne Napoleon na su mahaki core system haudoktuna independent unit sing tongan na chatpa yahankhe adubu maru oiba mafam singda chungsin hanba sungamkhe tengol pulapunna chatminaraga leirabade thuna yangna mathau taba mafamda landaba yaroidoribane ahum subada amatta oina mapangal fudokpa ngamba yeknabada attack tawsi haidana hai singba commander amatana hairoi michang oina ribising machoi tahanba target tu tongan hanaba hana hotnagani Europe ta Thaina Roman singna expand tawangam lamlibedu lanmi gi shakti khaktana natte diplomacy ge achouba thodang su yaukhe apamba khandana michang semba amade yeknaba sing chungsin handabana lan lakpa matamda tongan ba kangbu sing amamam ta oina lan thengnaba yahalle lanfam dasu chap manai yeknaba gi khwaidigi akanba mapada thabagi mahot Alexander na ason basaruk tuda focus pisilaga mafam marang khanghan khide sontha handuna khudum chanbangam khe mari subda lan haibasida karamna soknagani haibatu khaknate kadaida soknagani haibasisu yamna maru oi 300 hariba movie du su ekhoina ukre Thermopylae da Spartan lanmi johmukna akhuba ching ani karaki lambida position lauke masing yamba sathi na henba Xerxes ki Persian lanmi pikraba chinkraba mafam sida pulap changsilakpa yahan khide sumdodana yamdrabda numit humni di Persian sing thattuna thambangam khe awangba chingdol sing da lanban kaya saram lebase commander sing da view fajaba pambagi natte yeknaba na lanban du yosin baluhannabane Game of Thrones ta de iri hariba lanban konung se wanglaba nungi chingdol amada sai masi kanana su khudum chanbang ngamdaba mafamni hainai maramdi changsil lakpa yeknabagi lanmi tengol du masing fanayam sunu
चिंगना कोइसिनबा अखुबा लंबी सिदा लैबा ब्लडी गेट टू हान लानबा मथौ ताई चिंथक्ता लैरिबा लानमी सिंगना तेंजेगी नोंग जुहंदुना येकनाबा सिंगदगी ngaktokpe येकनाबगी मपांगल फुदोकपा यारोइदोबा लानबुंग खनबा हैबसे यामना मरु ओइ हैबसी मसीना ताए मंगा सुबदा ख्वाइदगी ममिंग चटपा लालोंग अमदे हैमर एंड एनविल टेक्टिक हारिबसिने योट सुबा सिंगना नुंथंग थाबा मतमदा सेमनिंगी बधातु दु लेंगदनबा एनविल हारिबसिदा ngaktuna थम्मे मसीगे अचंबा आइडिया सी लानफमदा सुसिजिनै ता चुंगोई पाइबा फोर्स अमना येकनाबदु लेंहंदना थमगने अदुगा नाकल अमदि मनिंगदगी यांगना चंगसिलकपा अतोपा फोर्स सिंगना नुंथंग थाबदौना थोमजिलकदौरिबने मसीगी टैक्टिक्स सी अलेक्जेंडर न ख्वाइदगी माइ पाकना सिजिनखे अमुक्तदा माइकई कयादगी अटैक तौसिलकपना येकनाबसिंगी मथौना मपांगल थुदेकने कांगखोंग चाइहनबिगने 1879 गी बैटल ऑफ इसान लवाना दसु मसीगी मानबा मोंग अमा जुलू लानमी सिंगना ब्रिटिश की मायोक्ता सिजिनखे मसीना हॉर्न्स ऑफ द बफेलो फॉर्मेशन कवे एक्सपीरियंस लेरबा मयाई की फोर्स तुना ब्रिटिश लानमी सिंग फिक्स तौदुना थमगा नहा ओइरिबा खोंजेल यांगबा लानमी सिंगना नाक येत्तगी कोइसिलकपने कोइबो क्वेश्चन खरगदी मदुदगी मफम मारांग खंगनददुना राइफल पाइबा ब्रिटिश थांग पाइबा अफ्रीकन सिंगना माइथीबा पीबा ngमख्रिबने तरुक सुबदा सुनजुगुम्बा थाइनगी मिलिटरी थिंकर सिंगना ताकपिरमे पांगल कनबा कांदा सोंजिनौ सोनबा कांदना कंसिनौ मोंगोल लानमी सिंगना मनिंग हंदोखिबा मालहलगा मखोई मतुंग तानारकलिबा डिसिप्लिन लेरबा आर्मी सिंगदु हन्ना अटैक तौसिनखे मखोइना ngमलनी हाइदना लाना खलहलगा खुदोंग थीबदा चिंगसिनबीबने सोनबा मालहनबा अमरोमदा चटखिबा साबा असिगुम्बा अरानबा इंगेज सिंग पिसिलगा येकनाबबु कंफ्यूज चलहनबने तरेत सुबदा लुचिंगबा हाना लोइसिनख्रबदे अचौबा लानमी टेंगोल सिंगा कुइना लानथेंगनदबा याय अदुना अलेक्जेंडर अमदे अतै अफावबा मिलिटरी लीडर सिंगना येकनाबगी कमांडर सिंग हाना अटैक तौनबा होटनै मकोकतु केनख्रबा कांदा अतै लानमी सिंग कनागिदमक फाइट तौदोरिबनो सरेंडर तौरकपा ताबने हौजिक मतमदसु येकनाबगी कमांड स्ट्रक्चर मखोइगी कम्युनिकेशन सिस्टम टारगेट तौसिनबा होटनै चाही लिसिंग कया से मियोइबदा लैबा मफम खुदिंगमक्ता लान सोकनखिदबा अमत्ता याउदे खुदलाई होंगले टेक्नोलॉजी लेप्तना चाउखलकले अदुबु पांगल खक्तदगिदि लानफम अमदि मतम चाबा नमथाक असिना चिंगबा मुन्ना खंगबना लान कनाना ngमगनी हाइबा याम चाउना लेपिरे ngasiगी वाहंग द आर्ट ऑफ वार हारिबा लाइरिक से कनाना इरंबनो हाइबिरमो